Pasnya. Tingnan ka. Hoy. Mamita, udi uraro. Chat krama leda. Kariga loy ko 2 minute tauri sita. Kung ko su loy na taleba. Kai hai na si mo yum do ren. Accident hai rase. Adu su yaro ni. Ngasai video call tauraga yang na hali do di. Ai nang sukten dinaro. Ngasi ne lore bri bai tinaba. Ai na masi thokka ne harabane ba. Koi khodana anga apamile sabi. Unsi ko jar roi tao. Adu itao. Ni ka nam dai do ko no ba. Ai nang ne sukten dinaro. Adu mai ai no oi tao. Adu ai la le ba. Ai nupi koi roi hai ba. Ai na ne koi ga rasu noi na yar ko roi ba. Noi na ina chai roi ba. Matung da he koi ga haro bana khang ne bana. Ayo. Lo, tara lo. Gai lo lo. Ayo. Laikai gi mi mu thorak tara ne. Ibai da sang ta ni. Asukoina nupi koyu nupi thiu yadaba isani lairik ta honaraga leijariba mama aina chahi yamakbasida handakti nupi thioina giri giri takpane mapun sida kanamta tak lanjadriba kaijadriba isani taru ta sengliba pakhangni aduga nangna aduk chawba namtha nasasu nangi nupa mayumdo da lehoriba mau halakpi nangna ai isa pakhangda leksabi saraga chelakpa mau halapi nangbu aina karamda aigi imawoina loksandoino lekai paliye miyamgi minok maksa haiba masu leye ai khoidi lekai sidane thak amada hingjariba isasu lekai nane ikai khumnabiriba hayo nang isada nangi asengba wari sunglili dabra hayo khummo Hoi. Hayaudre ima. adubu asengba wari do haidokpa yadro Mana ibu nusijaba mataududa. Aina sumabu yamna nusizaki. Ai sibu mawalakpine hairuradi. Mana ibu lapthauki basi yai haiduna. Aina kona launarakanda fasana haigi taubuni. Ima aina sumabu nusijabanina aisu mangonda laininge ima. pakhang amadabu mau halapi nana hekta namdam lesanba yabraiba adubu kaya kuina minamba yagodoi wanoba thaidokpa chatluba ahalsing sune mathai yam naite isu ikaire nangsu inthore thilakano su haire thiluradi lororoi sinine namdana pisanbei mongne akhoigi di mapa su laikhidre imagi bunga nangi khajik thaw khanghodrobo nate nangbu garita thigal hodra baiba Ma ai khangudre kanada su hangudre ai di yum da leibu nate kanada umma je koi hang hanguduino ma masana haibam thokro ai di ma leisabi ne khalla koiru bane leisabi myam gi thabala chongboni na ai di leisabi ni khalure leisabi myam su sari loine sele ai na mabu mauni kamaina khangduino thabalu da maugi fije tongana setpu nate unaba tholopadu juma leisabi mong da dum thole phim tu ju ilak banate mauni haibagi khudam amata ingonda phangite Ima karamna bu mingonda sinu pije mauro le sabira kamai hangduno masada ju kamai to hanguduno kari gi le sabi thabalda maunu yaubirino pakhang khoi bo hale mau gi thabalda chonga dro le sabi mau karamna khangduno khoina imagi bunga nangna kari khaliba mau oirabasu loge khalibro isagi apambado hayo Ima ai ma bu lo ngamoi karamna logane asuk chona namthak to bingam binu thamoi singdabi ma bu karamna ina pungsi kholoi oiduno ma na ingonda asingmu haibiramadi nganna khong tang to kadabane mau oirabasu ma bu nungsinaraga ningthina ima da hairaga ai lawromgani lekai gi mirok misaju ai mayok na bangongani
mau oirabsu aina nungsiduna khangna lawrubani adubu hojikti leisabinena chiluraga mau oiramena wa lawnare hojik kamaina mabu lawgani ima ai ningbiam kaima punsi simagi nupi mta thazaro nupi mta haningdri ma Ibema nangi minamba thamoido isana nungaite aduna noigi imungna inthora asu thila anu hairasu ai nang soidina thingani hai homendro sana chalo lekai mi khomuso maduda tholokpa daita punamakne imana loina pugani police ta su tawjaraksanu court ta su tawjaraksanu ima loin thengnage isana lanbasu nataba kaidobai ki doino hai bema nang chingmi su oisanu muslim su oisanu masak thiba su oiram sano lesabi ju ta oiromo ima loksange adubu nasak phana phajarasune nacha leirabi mau halakpi nang budine isagi ima oiba pamde chalo chasa noi lekai gi mi khomo so isa hoi ma bo masi thindo osi ta lao se pothar se nang kaim khalron akhoi myam lei jiti ta nang na lan bujana te kaino nang kai sui kai bum thokte mara leba mai kai jagadam ni kaino lao se ta itaw Chahisigi Yaoshang Thabalsina ai buning ba ka helle Cheitheng piri ai punsisimagi kawroi ai mapoksigi thabal yawroi yawadam ni kaino ta chonggadam ne thabal bai bidane leisabira mawra hangal loire kandi kok saronu lo kainoje aina tawdosi bo aibo tawungam bisidi lekai mamang sidane loina mangale ba akhoi pamnama akhoi se loina lekha ta halle ima bo lau cha silo thindi oroje club ki lekai gi ahalaman bakhai loi ngai le horomni maira pai bim khai su ngai le horomni lo he lao sa si lao be ma lao cha silo lao oni nang bo sum pham lei di si bo chalo yare Ima, lao lo hey hoji atu ki matam na tre ne Ima, Ima. nang isa ko na ba ya ro lao cha se chalo as lao se thulo lao se ke kan da 장비오 시든 염지부 미 까나간 라이게 덕비로 yum si bu mi lei tro 염지부 까나간 라이게 암다 덕비로 yum si bu mi lei tro Eh, kaino tawraisina? o na sa na pi thila iba Kaino? Tilagano haigadudi. na sa na pi mau halak pi se isa pa khang du da nam na pi ke sini ne se lawja ho ngam jaro ima oi ba Thanam gano. Lahobaga amatang amoy. Isa se, nakoy da ahing de lurabane. Natjane kay kumnaba lurabane. Thanam ba yaroy? Haydok palak ba hanjing duna. Haydro, noida. ho hai ba du na thila iba Nupi tilay ni kaina. Chana bigi wang mata. Nupi tilak bada set kada ba pijon ga amata selakte. Yingun he. Isa nupi phaw bada chin bada set ki ba pijon se. Hojik phaw ba seli ne se. Yam no sita bagi mawong ni ne. Chana bigi loy ne thugay de ba. ho sa na bigi wang ma se noi na hana lalak pa thugai rak pa mama ibe ma su khangna na sa na pi se la sabi saraga jelhalak pa natro aduna ne sa na bi kai rak pa na sa se marai bak thiraga halaga leire ai se
ꯍꯜꯂꯛꯑꯒ ꯃꯄꯥꯝꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯣꯏꯕꯨꯅꯦ ꯍꯟꯊꯅ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯥꯗꯤ ꯇꯥꯕꯤꯔꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯁꯣꯏꯔꯨꯔꯕꯤ ꯃꯈꯣꯏꯗꯤꯅꯦ ꯃꯊꯪ ꯌꯨꯝ ꯄꯥꯟꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄ ꯅꯨꯄꯥꯗꯨꯗ ꯑꯆꯨꯝꯕ ꯍꯥꯏꯕꯤꯌꯣ ꯃꯁꯥꯒ ꯆꯥꯟꯅꯕꯗ ꯄꯥꯜꯍꯟꯕꯤꯌꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯊꯣꯛꯑꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯁꯦ ꯂꯧꯖꯧ ꯃꯌꯥꯝ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯆꯠꯂꯁꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯈꯣꯝꯅꯤ ꯂꯦꯝꯅ ꯇꯣꯛꯑꯣꯌꯦ ꯍꯣ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯩ ꯇꯥꯎꯈꯤꯒꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯒꯤ ꯆꯞ ꯆꯥꯅ ꯏꯆꯥꯒꯤ ꯃꯃꯜ ꯂꯧꯅꯤ ꯅꯔꯥꯜ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯅꯦ ꯏꯆꯥ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯆꯥꯅ ꯃꯥꯡꯍꯟꯕ ꯁꯦꯜꯗꯤꯅꯦ ꯅꯈꯣꯏꯅ ꯄꯤꯔꯛꯀꯗꯕ ꯈꯪꯉꯦꯗꯅ ꯍꯣ ꯄꯨꯂꯤꯁ ꯇꯥꯛꯀꯦ ꯀꯦꯁ ꯆꯥꯎꯅ ꯇꯧꯒꯦ ꯈꯪꯅꯤꯗꯅ ꯍꯣ ꯇꯧꯔꯛꯑꯣ ꯄꯨꯂꯤꯁ ꯇꯥꯛꯀꯦ ꯇꯥꯛꯆꯧ ꯀꯣꯔꯠ ꯇꯥꯛꯀꯦ ꯇꯥꯛꯆꯧ ꯂꯣꯏ ꯊꯦꯡꯅꯒꯦ ꯑꯩ ꯀꯌꯥꯗꯨ ꯌꯦꯡꯉꯨꯅꯤꯍꯦ ꯅꯣꯏ ꯈꯛꯇꯒꯤ ꯄꯨꯂꯤꯁꯂꯣ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯌꯥꯝ ꯆꯠꯁꯤ ꯅꯣꯏ ꯈꯪꯅꯦꯕ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯣꯏ ꯑꯣ ꯐꯔꯦ ꯌꯦꯡꯅꯔꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯈꯪꯅꯦꯕ ꯅꯣꯏ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯒ ꯌꯥꯝ ꯁꯥꯎꯒꯜꯂꯝꯁꯦ ꯃꯤꯅ ꯑꯆꯧꯕ ꯁꯤꯠꯇꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯂꯤꯕꯅꯤ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯃꯦꯗꯥꯝ ꯀꯝꯄ꯭ꯂꯦꯟ ꯑꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯒꯗꯕꯅꯤ ꯍꯛ ꯃꯥꯡꯂꯤꯕꯁꯦ ꯑꯩꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯤ ꯃꯥꯅ ꯃꯥꯡꯍꯟꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯤꯅꯝꯕꯤꯔꯤ ꯃꯁꯤꯗꯤ ꯃꯥꯅ ꯂꯥꯟꯕꯅꯤ ꯍꯣꯏ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯥꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯒ ꯑꯩꯅ ꯃꯧꯅꯤ ꯈꯪꯉꯒ ꯃꯥꯕꯨ ꯆꯦꯜꯂꯒ ꯍꯧꯖꯤꯛ ꯃꯥꯕꯨ ꯑꯩꯅ ꯂꯧꯔꯣꯏ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯂꯥꯜꯂꯦ ꯃꯁꯤꯗꯤ ꯃꯥꯅ ꯂꯥꯜꯂꯦ ꯃꯥꯅ ꯃꯤꯅꯝꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯃꯜꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯈꯥꯏꯅꯈꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯄꯥꯈꯪꯅꯦꯅ ꯃꯤꯅꯝꯃꯒ ꯃꯥꯕꯨ ꯀꯣꯏꯕꯤꯔꯒ ꯆꯦꯟꯕꯤꯔꯒ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦꯅ ꯂꯩꯔꯔꯣꯏꯅ ꯀꯦꯁ ꯆꯥꯎꯅ ꯇꯧꯔꯛꯀꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯃꯜ ꯆꯥꯎꯅ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯒꯅꯤꯅꯦ ꯃꯦꯗꯥꯝ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯃꯦ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯑꯥꯏꯟꯗ ꯂꯩꯕꯗꯨꯅꯦ ꯄꯨꯂꯤꯁ ꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯥꯟꯅ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯨꯟꯅ ꯊꯤꯒꯠꯍꯧꯒꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤ ꯆꯦꯜꯂꯨꯔꯦ ꯑꯍꯤꯡ ꯂꯦꯜꯂꯨꯔꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯦ ꯅꯪꯅ ꯂꯧꯔꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯒꯤ ꯅꯪꯉꯣꯟꯗ ꯄꯥꯟꯕ ꯌꯥꯕ RB ꯁꯦꯛꯁꯟ ꯌꯥꯝ ꯂꯩ ꯅꯨꯄꯤꯁꯦ ꯆꯦꯜꯂꯕ ꯃꯇꯨꯡꯗꯅꯦ ꯃꯧ ꯑꯣꯏꯔꯝꯂꯦ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯧꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯗꯨ ꯑꯥꯏꯟꯗ ꯂꯩꯇꯦ ꯅꯨꯄꯤꯗꯨꯅ ꯀꯦꯁ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯁꯨ ꯑꯥꯏꯟꯗ ꯂꯩꯇꯦ ꯀꯝꯄꯦꯟꯁꯦꯁꯟ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯃꯃꯜ ꯄꯤꯗꯕ ꯌꯥꯏ ꯍꯥꯏꯕꯁꯨ ꯑꯥꯏꯟꯗ ꯂꯩꯇꯦ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕꯁꯨ ꯑꯥꯏꯟꯗ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯥꯏꯟꯗ ꯂꯩꯕꯗꯨ ꯈꯛꯅꯤ ꯇꯧꯗꯣꯏꯁꯦ ꯅꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯌꯥꯅꯗ꯭ꯔꯕꯗꯤ ꯀꯣꯔꯠꯇ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯅꯨꯄꯤꯁꯤꯅ ꯃꯁꯦ ꯔꯦꯞ ꯐꯥꯎꯕ ꯄꯥꯟꯕ ꯌꯥꯕ ꯀꯦꯁꯅꯦ ꯅꯨꯄꯤ ꯆꯦꯜꯂꯒ ꯂꯧꯗꯕꯁꯦ ꯅꯨꯄꯥ ꯅꯪꯅꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯗꯒꯤ ꯃꯇꯦꯡ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯥꯝꯖꯗꯨꯅ ꯅꯨꯡꯁꯤꯅꯔꯦ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯝꯃꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯦ ꯃꯤꯅꯝꯕꯤꯔꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯄꯥ ꯅꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯅꯈꯣꯏꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯨꯄꯤꯗꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯌꯥꯏ ꯅꯨꯄꯥ ꯅꯈꯣꯏꯅ ꯂꯧꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯃꯨꯟꯅ ꯊꯤꯒꯠꯂꯣ ꯃꯦꯗꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯒꯥꯔꯤ ꯑꯆꯧꯕꯒ ꯃꯆꯥꯒ ꯊꯦꯡꯖꯤꯟꯅꯕ ꯃꯇꯝꯗ ꯑꯆꯧꯕꯅ ꯑꯗꯨꯝ ꯂꯥꯜꯂꯤꯗꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗ ꯅꯨꯄꯥꯅ ꯇꯣꯟꯕꯩ ꯅꯠꯇꯦꯗ ꯃꯇꯥꯡ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤꯅ ꯇꯣꯟꯕ ꯃꯇꯥꯡꯁꯨ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯤꯒꯤꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯅꯨꯄꯥꯗꯗꯤ ꯃꯗꯨ ꯂꯩꯇꯦ ꯑꯗꯨꯅꯅꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗꯨꯗ ꯁꯛ ꯈꯪꯅꯈꯤꯕꯅꯤ ꯏꯕꯥꯅꯤ ꯑꯁꯨꯛ ꯐꯖꯔꯕ ꯂꯦꯝꯖꯐꯝ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯀꯨꯝꯍꯩꯁꯤꯕꯨ
Maring marang hale, masak thiyalle. Makhoi kharana. Yaoshang thaban hek loibagane. Crime kayam thoi. Lamdamsigi police station khudimagda. Complaint kayam laklibane. Nupa miyum nupi miyum yanaraga. Manung loisinakhiba. Leiba wathoi handaba. Pauseda haptaba. Adugumba kayamani. Yaoshang thaban nungain chongu. Yaoshang kumai nungain yaw. Yaoshang thaban loikhibada. Ningba kaiba punsi oiduna bohono. Nakhoi nasana. Nupasu yaoshang thabalda nupi amatada fattaba thabak tawruno. Nupi shune isada awaba tadanaba hotnabiyo. Nupasingdasu aranba asoiba oidaba tawbiganu. Yaoshang khatang natte. Noine cheksanggadabase. Atei matamdasune. Yaoshangda khak thokani haba laite. Adubu phajakraba, nungaikraba. Khoigi amada ngairaba. Nati kumai. Numi manganigi yaoshangse. Crime kya thoi habado. Phajade dana. Sakthiyali kumai shibu. Atop jati sina noknakhini. Kumai shibune hanthana yengkani. Aduna koina. Ipa ipugi oiba kumai shibu. Ningthina ngak senggadabane. He nupi, nangsu yamna lali. Chendringaida phajana hayu yadro. Adubu minamba yaba waro. Ngasi dikari thoe. Nangsu amuka hena ikaiba nange. Noigi lekaidasu thina ngangnaramlani. Migi macha pakhangda Leisabi saduna cheluraga lobidrena wawa launaramanieba. Hana sunayum paluraga khainaduna lerena pamda. Nachasu lerabani. Handaksu amuk lobidre. Kari kanaise. Hana phajana hayo. Khongthang ama soiraba noidi. Yum panbagi matangsida nupada khajiktang minamba yaba nateko. Masi khangu nupi singna. Madam, isagine ikai khumnabagi maman chakchan lawni. Mane isabu chelaga lawra hebe hekti yabro. Ahing lelu bani isase. Kamaina yumna busalaga changdoino. Haidok palaktana mayam mamangda wawa lawnarabane. Lupa la kul lawni haisni. Siki tarwa. Hagi rasibo. Chelagi hekta lawra heba. Akhojibu kari oinu ge. Lupa la kul lawbi haisni madam. Hey, kay mama no ne. Namay di ikai dro. Lupa lakun kaya. Nang mo lakun ba na may tuzarabo? Nang nasayo diro. Nang su khangay dayan lupa sing nasasa ko niya habado. Amutang hawdong na hawrage na khalira ba nangido. Natsa se thado senta laliro. Lawa law zagare. Law daga na se lawa loire khalira ba. Madam, aina dum lan taraba. Sel dudi arrivani. Talga loi fangni. Adubu sel piradi. Aina lan bagi pi bata doini. Sel ni iralje kok bata doini. Adubu aseng ba leirab jane. Lamdamsida asum na tawraga sel tan ba nupi mayam. Police da court case to bada ikai da nupi kayama. Aidi punsida court police da amata chadri case amata da ai sinadri ai yam kai si khibne hena pe nupa ko jo yap section da bi yadre khaina basu asing yam yamine kholam damje maura leshabira su mathong maram ta khangde laibak chiri thep su natte ba phije china khangna ba mau leshabi khena ba natte akhoi pai puna thambiramidna mausu phi inde mirangi phijet salwar khongrau loi chele hojika aduna ne nupi koibada ihan han badane nuksi haidringai sida maura leshabira chelurabira khaina rakpira aseng me leshabira adu hana phajana hanggadabani askai duda aduga hanguradi ustrida kai winu kaina kupaknaga tharakani Adubudi nupasu nupi thibaga pakhanga
ꯐꯤꯖꯦꯠ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯕꯛꯇ ꯊꯦꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯈꯟꯗꯣꯛꯄꯗ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯇꯥꯕꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯤꯕꯗ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯂꯧꯅꯗ꯭ꯔꯤꯉꯩꯗ ꯀꯣꯏꯅꯔꯤꯉꯩꯗ ꯍꯥꯟꯅ ꯃꯨꯟꯅ ꯊꯤꯒꯠꯍꯧꯒꯗꯕꯅꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯍꯟꯕꯤꯔꯣ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯍꯧꯖꯤꯛꯃꯛ ꯄꯤꯖꯔꯝꯃꯒꯦ ꯉꯁꯤꯃꯛ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯀꯦꯁꯇ ꯆꯦꯟꯅꯕ ꯄꯥꯝꯗꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯄꯥꯝꯗꯦ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯕꯗꯤ ꯅꯨꯄꯥꯁꯤꯅ ꯅꯪ ꯂꯧꯒꯗꯕꯅꯦ ꯂꯧꯔꯔꯣꯏ ꯍꯥꯏꯕꯩ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯅꯁꯥꯅ ꯈꯜꯂꯣ ꯆꯨꯝꯃꯁꯨ ꯂꯥꯜꯂꯁꯨ ꯁꯦꯜ ꯂꯧꯅꯤ ꯅꯨꯄꯤꯅꯤ ꯑꯥꯏꯟꯗ ꯂꯩꯔꯤꯕ ꯁꯦꯛꯁꯟꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯌꯦꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯅꯅꯦ ꯃꯗꯨ ꯈꯟꯕꯗꯤ ꯂꯥꯜꯂꯤ ꯌꯥꯅꯤꯡꯗꯦ ꯄꯨꯂꯤꯁ ꯈꯣꯏꯁꯨ ꯃꯁꯦ ꯁꯦꯜ ꯂꯧꯔꯣꯏꯗꯕꯅꯦ ꯅꯈꯣꯏꯅ ꯂꯥꯜꯂꯗꯤꯅꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯨ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨꯁꯨꯅꯦ ꯑꯥꯏꯟꯕꯨꯁꯨꯅꯦ ꯂꯥꯟꯅ ꯎꯈꯤꯅꯤ ꯅꯨꯄꯥꯁꯤꯡꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯑꯣꯏꯅꯅꯦ ꯆꯪꯕ ꯑꯣꯏꯅ ꯎꯈꯤꯅꯤ ꯑꯥꯏꯟꯁꯦ ꯅꯨꯄꯤ ꯈꯤꯇꯪꯒꯤ ꯑꯣꯏꯅ ꯎꯈꯤꯅꯤꯀꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯥꯏꯟ ꯑꯁꯦ ꯈꯔꯗꯤ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯂꯩꯔꯝꯗꯕ ꯑꯥꯏꯟꯁꯨ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒ ꯑꯅꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕꯁꯨ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯦꯝꯂꯝꯕ ꯑꯥꯏꯟ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯅꯨꯄꯤꯅ ꯐꯠꯇꯕ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯤꯗ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯅꯨꯄꯤꯁꯤꯡꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯌꯥꯝꯅ ꯍꯣꯡꯉꯦ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯦ ꯃꯗꯨꯅ ꯑꯥꯏꯟ ꯑꯁꯦ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯥꯏꯟ ꯈꯔ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯦ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯑꯥꯏꯟ ꯀꯌꯥ ꯑꯃ ꯁꯦꯝꯕꯤꯔꯣꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯅꯦ ꯊꯣꯝꯖꯜꯂꯨꯕꯅ ꯐꯔꯅꯤꯍꯦ ꯍꯥꯏꯍꯟꯕꯤꯔꯣ ꯃꯦꯗꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯅꯝꯕꯒꯤ ꯅꯪꯅ ꯂꯥꯟꯕꯒꯤ ꯄꯤꯒꯗꯕ ꯁꯦꯜꯅꯤ ꯃꯁꯤꯃꯇꯪꯗꯤ ꯐꯖꯅ ꯈꯟꯕꯤꯌꯨ ꯃꯗꯨꯅ ꯁꯅꯥ ꯁꯥꯕꯤꯌꯨ ꯒꯥꯔꯤꯁꯨ ꯂꯩꯕꯤꯌꯨ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯄꯤꯌꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯌꯨ ꯃꯦꯗꯥꯝ ꯀꯝꯄ꯭ꯂꯦꯟ ꯑꯁꯦ ꯀꯛꯄꯤꯔꯣ ꯑꯩ ꯏꯁꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯒꯦ ꯑꯩꯁꯨ ꯁꯦꯜꯒꯝꯇ ꯂꯧꯖꯔꯔꯣꯏ ꯑꯩꯗꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯏꯃꯥꯗꯁꯨ ꯇꯧꯔꯨꯔꯅꯨ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯉꯣꯟꯗ ꯂꯩꯅꯤꯡꯕꯒꯤ ꯍꯥꯏꯗꯣꯛꯍꯧꯗꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏ ꯄꯤꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯗꯤ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯏꯆꯥ ꯂꯩꯔꯕꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯈꯪ ꯃꯧ ꯑꯩꯁꯤꯕꯨ ꯄꯥꯈꯪ ꯑꯃꯅ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯥꯏ ꯄꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯆꯥ ꯄꯥꯈꯪ ꯑꯗꯣ ꯃꯧꯕꯨ ꯀꯩꯁꯨ ꯂꯧꯍꯟꯅꯤꯡꯉꯣꯏ ꯑꯩꯒꯤ ꯏꯕꯨꯡ ꯏꯄꯥꯗ ꯊꯣꯛꯂꯁꯨ ꯑꯩꯅ ꯀꯩꯁꯨ ꯄꯥꯝꯃꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯄꯥꯝꯃꯣꯏ ꯃꯦꯗꯥꯝ ꯑꯩ ꯁꯥꯏꯟꯗ ꯇꯧꯖꯔꯒꯦ ꯁꯦ ꯕꯦꯝꯃ ꯂꯥꯛꯑꯣ ꯐꯥꯏꯜꯗ ꯇꯧꯔꯝꯃꯣꯁꯦ ꯋꯤꯗ꯭ꯔꯣ ꯇꯧꯔꯒꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯁꯦ ꯁꯥꯏꯟ ꯇꯧꯔꯣ ꯂꯥꯛꯑꯣ ꯇꯧꯔꯣ ꯂꯥꯛꯑꯣ ꯀꯔꯤ ꯌꯦꯡꯉꯤꯒꯦ ꯑꯩꯗꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯇ ꯆꯥꯏꯗꯤꯅꯦ ꯆꯥꯏꯗꯀꯣ ꯃꯃꯥꯒꯤꯁꯨ ꯋꯤꯛꯅꯦꯁ ꯑꯃ ꯇꯧꯔ ꯂꯥꯛꯑꯣ
ꯅꯨꯄꯤꯁꯤꯡꯅꯅꯦ ꯃꯈꯣꯏꯗ ꯀꯩꯅꯣꯝ ꯇꯧꯊꯣꯛꯄꯗꯗꯤ ꯅꯈꯣꯏꯒꯤ ꯅꯆꯟ ꯅꯆꯦ ꯂꯩꯇ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯆꯦ ꯅꯆꯟꯗ ꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯍꯦꯛꯇ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏꯒꯤ ꯅꯕꯨꯡ ꯅꯧꯄꯥꯗ ꯊꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯔꯥ ꯂꯩꯖꯔꯝꯃꯤꯅ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯃꯦꯗꯥꯝ ꯀꯝꯄ꯭ꯂꯦꯟꯁꯨ ꯂꯣꯏ ꯀꯥꯝꯃꯦꯅꯦ ꯁꯦꯜꯁꯨ ꯇꯤꯡꯗ꯭ꯔꯦ ꯐꯔꯦꯍꯦ ꯁꯤꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛ ꯌꯥꯏꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯦꯗꯣ ꯁꯤꯗ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ ꯀꯥꯎꯔꯕ ꯑꯃꯨꯛ ꯁꯛꯇꯥꯁꯤꯒ ꯃꯇꯥꯎ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯅꯪꯅ ꯂꯥꯟꯕꯁꯨ ꯅꯠꯇꯦ ꯑꯔꯥꯟꯕ ꯃꯣꯏꯅ ꯏꯀꯥꯏꯖꯒꯗꯕꯅꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯆꯠꯄꯤꯔꯣ ꯆꯠꯄꯤꯔꯣ ꯃꯦꯗꯥꯝꯒꯤ ꯐꯖꯔꯕ ꯄꯥꯎꯇꯥꯛꯁꯤꯡꯗꯨꯅ ꯃꯃꯥ ꯃꯆꯥꯁꯦ ꯋꯥꯈꯜ ꯇꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯌꯧꯕꯤꯔꯣ ꯌꯧꯕꯤꯔꯣ ꯀꯩꯖꯥꯡ ꯆꯥꯔꯒꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡꯉꯦ ꯑꯗꯣ ꯆꯦꯜꯂꯗꯕꯅꯤꯀꯣ ꯌꯥꯏꯌꯦ ꯆꯦꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯅꯪꯁꯦ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯄꯥꯈꯠꯂꯦ ꯅꯁꯛ ꯐꯖꯕꯅꯤꯅ ꯍꯣ ꯅꯪꯁꯨꯅꯦ ꯅꯔꯥꯁꯤ ꯈꯨꯂꯩꯗꯨꯒ ꯑꯩꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯨꯏꯅꯒ ꯄꯥꯈꯪ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯦ ꯑꯁꯦꯡꯕ ꯆꯦꯜꯂꯗꯕꯅꯤꯀꯣ ꯑꯁꯦꯡꯕꯩꯅꯦ ꯏꯕꯨꯡꯉꯣ ꯍꯪꯆꯤꯠ ꯇꯝꯗ ꯎꯅꯁꯤꯔꯕ ꯌꯥꯏꯌꯦ ꯆꯠꯂꯨꯁꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯄꯨꯡ 12ꯗ ꯂꯥꯛꯑꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯣ ꯀꯗꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟ ꯆꯤꯡꯌꯥꯒꯤ ꯄꯥꯏꯂꯣꯠ ꯒꯥꯔꯗꯦꯟꯗꯣ ꯑꯗꯨꯗ ꯆꯠꯂꯨꯁꯦ ꯑꯗꯨ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯑꯩꯕꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯍꯧꯔꯁꯤꯔꯅꯦ ꯍꯥꯏꯔꯒꯅ ꯀꯔꯤ ꯍꯥꯏꯗ꯭ꯔꯒꯅ ꯀꯔꯤ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯈꯪꯉꯛꯑꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯥ ꯂꯨꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛ ꯇꯥꯗꯅ ꯑꯩꯁꯨ ꯍꯦꯔꯥ ꯃꯥꯗꯤ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯃꯆꯥꯁꯨ ꯂꯩꯔꯦ ꯑꯩꯗꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯩꯗꯤ ꯆꯦꯜꯂꯨꯕ ꯈꯛꯇꯅꯤ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ ꯆꯦꯜꯂꯕ ꯅꯨꯄꯤ ꯃꯌꯥꯝ ꯄꯥꯈꯪꯅ ꯂꯧꯅꯩꯗ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯊꯤꯖꯟꯕꯗ ꯃꯥꯁꯦ ꯌꯥꯝ ꯐꯩ ꯍꯥꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯩꯕꯨ ꯂꯧꯕꯤꯒꯗ꯭ꯔꯥ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯃꯗꯨ ꯈꯜꯂꯒ ꯃꯥꯅ ꯑꯩꯕꯨ ꯂꯧꯕꯤꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯦ ꯐꯖꯅ ꯊꯦꯝꯃꯒꯦ ꯑꯩ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯤ ꯑꯝꯇ ꯊꯤꯒꯠꯇꯕ ꯌꯥꯗꯦ ꯆꯦꯟꯗ꯭ꯔꯤꯉꯩꯁꯤꯗꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯅꯦ ꯆꯦꯜꯂꯨꯔꯒ ꯑꯃꯨꯛꯅꯦ ꯑꯗꯨꯅ ꯑꯗꯥꯅ ꯍꯥꯏꯔꯛꯇꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯃꯨꯟꯅ ꯊꯤꯒꯠꯈꯤꯒꯦ ꯏꯇꯥꯎ ꯂꯤꯌꯣꯁꯤꯅꯦ ꯃꯧ ꯍꯜꯂꯛꯄꯒꯤꯗꯨꯒꯤꯅꯦ ꯑꯋꯥꯕ ꯇꯥꯔꯒ ꯂꯩꯔꯤꯁꯦ ꯑꯩꯁꯨ ꯇꯥꯗꯅꯅꯦ ꯃꯨꯟꯅ ꯊꯤꯒꯠꯍꯧꯗꯕ ꯌꯥꯗꯕ ꯅꯠꯇꯦ ꯊꯥꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯂꯩꯗꯤ ꯂꯩꯈꯤꯕꯅꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯕꯨ ꯌꯥꯎꯗꯤ ꯌꯥꯎꯕ ꯖꯥꯠꯂꯅꯦ ꯑꯣ ꯌꯥꯎꯗꯤ ꯌꯥꯎꯔꯦ ꯑꯩ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯧꯁꯤꯜꯂꯒꯦ
ꯆꯦꯜꯂꯛꯇꯕ ꯂꯥꯏꯕꯛ ꯐꯩꯗ ꯑꯩꯅ ꯊꯤꯒꯠꯍꯧꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯤꯒꯠꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯔꯝꯒꯅꯤꯗ ngasi khakida nangdi koi bachana tabni ka nana ka thori na wai ni masi koi bachani ꯆꯠꯂꯁꯦ ngasi di gari ki thong angmirano koi bacha pa lakpa na ti ai adobu ngasi di ai gi gari ki ton jarar khangdana tongan ni nangai di minamba oidabi ngangbi adok yamna minam reba kari gino asengma ngangbi ramagadi aina naha kidam lemlam masu yabani na sami namaga ai ga nuksinabadi ai pamde pusi ko loi mina basu ai ngamoye ai ngone ngasi baba nangi wari lira bai ngoda ha matungde atopa kada dusne tawbiruno ai goma singjriba pakhangdene ningba ka hengno ai nambo ꯆꯦꯜꯍꯧꯗꯕꯁꯦ ꯏꯁꯣꯔꯅ ꯀꯟꯕꯤꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯝꯇꯗ ꯇꯧꯕꯤꯒꯅꯨ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯁꯤ ꯍꯥꯏꯒꯦꯅ ꯑꯩ ꯂꯥꯛꯄꯅꯤ ꯂꯩꯁꯥꯕꯤꯅꯦꯅ ꯀꯣꯏꯖꯔꯒ ꯅꯪꯅ ꯆꯦꯜꯂꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗ ꯁꯣꯛꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯆꯍꯤꯁꯤꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯁꯤꯅ ꯀꯥꯏꯍꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯥꯎꯒꯗꯕ ꯀꯤꯔꯦ ꯑꯩ ꯊꯥꯕꯜꯗ ꯅꯨꯄꯤ ꯄꯥꯏꯔꯣꯁꯤꯅꯦ kanaano kari haibase muna thiglaga koi gadaba nupi na koi khaktane nupa thiggadaba nate nupa koi na sine muna thiggadaba ne kari guma aina nongona minam boiram labadi nang nai sha ikhajaji da kupang thabirakani na nang nupi ne na maduri tobidraba ne ai chacharage wakhal tabiyo ꯁꯦ ꯇꯣꯛꯑꯣ ꯀꯞꯄꯅꯨ ꯃꯇꯨꯡꯅꯦ ꯁꯦꯝꯗꯣꯛꯑꯣ ꯐꯠꯇꯕ ꯑꯔꯥꯟꯕꯗꯣ ꯁꯦꯝꯗꯣꯛꯎꯔꯣ ꯅꯤꯅꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯤꯅꯦꯅ ꯍꯥꯟꯕꯗꯣ ꯏꯟꯖꯔꯝꯃꯗꯤ ꯑꯩꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯉꯤꯁꯦ ꯅꯪꯉꯝꯃꯣꯏꯗꯕꯅꯦ ꯇꯧꯉꯝꯃꯤꯁꯨ ꯇꯥꯔꯝꯃꯣꯏ ꯅꯤꯅꯦꯗꯗꯤ ꯅꯨꯄꯥ ꯅꯨꯡꯁꯤꯅꯔꯕꯗꯤ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯕꯗꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ ꯂꯤꯍꯧꯗ꯭ꯔꯦ ꯅꯤꯅꯦ ꯏꯀꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯔꯣꯏ ꯑꯩꯕꯨ ꯀꯌꯥꯗ ꯇꯧꯉꯝꯃꯤꯅꯣ ꯈꯜꯂꯝꯒꯅꯤ ꯑꯗꯨ ꯈꯟꯕꯗ ꯑꯩ ꯁꯤꯈ꯭ꯔꯁꯤꯔ ꯐꯥꯎ ꯈꯜꯂꯦ ꯅꯤꯅꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯣ ꯄꯨꯟꯁꯤꯗꯅꯦ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯈ꯭ꯔꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯨꯏꯀꯣ ꯂꯩꯁꯥꯕꯤꯁꯤꯡꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯧꯅ ꯃꯧꯒꯤ ꯁꯥꯖꯠ ꯆꯠꯀꯗꯕ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤꯒꯤ ꯁꯥꯖꯠ ꯆꯠꯀꯗꯕ ꯅꯨꯄꯥꯗꯨꯅ ꯈꯪꯉꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗꯣ ꯆꯦꯜꯍꯧꯗꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯣ ꯐꯔꯦꯁꯦ ꯃꯇꯨꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯅꯨꯄꯥꯁꯤꯡꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯛꯑꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥ ꯃꯈꯣꯏꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯅ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯅꯁꯨ ꯅꯤꯅꯦ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯦꯡꯕꯗꯣ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯅꯤꯅꯦꯅꯗꯤ ꯂꯩꯁꯥꯕꯤꯒꯤ ꯊꯥꯕꯜꯗ ꯌꯥꯎꯒꯅꯨ ꯃꯧꯒꯤꯗ ꯆꯣꯡꯉꯨ ꯆꯩꯔꯥꯎꯕꯗ ꯌꯥꯎ ꯌꯥꯝ ꯍꯥꯏꯈꯤꯕꯅꯦ ꯅꯤꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯟꯖꯔꯝꯃꯗꯤ ꯉꯁꯤ
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯂꯝꯂꯣꯏꯀꯣꯅꯤꯅꯦ ꯃꯧ ꯑꯣꯏꯅ ꯄꯥꯈꯪ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯄꯥꯝꯖꯔꯨꯕꯅ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯅꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯩꯁꯥꯕꯤꯒꯤ ꯊꯥꯕꯜꯗꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏ ꯃꯇꯨꯡꯅꯦ ꯁꯦꯝꯇꯣꯛꯑꯁꯤ ꯃꯔꯛꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯗꯣ ꯍꯦ ꯑꯉꯥꯡ ꯈꯠꯄꯤꯁꯥ ꯅꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯔꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯂꯤꯆꯠ ꯊꯦꯡꯖꯔꯤꯕꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯥꯎꯖꯔꯤꯕꯤ ꯆꯦꯛꯁꯤꯟꯖꯕꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯀꯨꯝꯁꯤꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯃꯤꯉꯣꯟꯗꯁꯨ ꯂꯥꯜꯂꯨꯗ꯭ꯔꯦ ꯏꯁꯥꯁꯨ ꯆꯦꯛꯁꯤꯟꯖꯔꯦ ꯃꯤꯅꯁꯨ ꯐꯠꯇꯅꯕ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯦ ꯅꯦꯅꯦ ꯆꯍꯤꯁꯤꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯀꯥꯏꯍꯧꯔꯤꯕ ꯑꯩꯒꯤ ꯏꯀꯥꯏꯕ ꯅꯪꯍꯧꯔꯤꯕ ꯊꯃꯣꯏꯁꯤꯗꯤ ꯄꯨꯟꯁꯤꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯔꯔꯣꯏꯀꯣ ꯅꯦꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯌꯥꯎꯁꯪꯗꯤ ꯊꯥꯕꯜꯁꯤꯅ ꯂꯣꯏꯈꯤꯕꯗ ꯊꯃꯣꯏ ꯀꯥꯏꯗꯕ ꯑꯋꯥꯕ ꯇꯥꯗꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯊꯥꯕꯜꯁꯦ ꯁꯔꯨꯛ ꯌꯥꯔꯁꯦ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯆꯍꯤꯁꯤꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯁꯤꯅ ꯀꯥꯏꯍꯜꯂꯝꯂꯦꯗꯣ ꯀꯅꯥꯒꯨꯝꯕꯤ ꯈꯔꯒꯤ ꯊꯃꯣꯏꯅꯤ